Dian Manipur YouTube channel swing bir bumem pum nang pu amuk hana taram lok sari han badem na maru ibu pawam update thamjage KUKISING ki separate administration ki demand anu bunate lising amasani pan kun gani pan ki tree of yanda bugi makhata ba demand ni haukolet kibjen Kangpupi district headquarter dengan sipang thoki kuki purup ki leadership CSO sing amasung miam gi mehu ching dagi oiba pun mehum amana purup asina Manipur government gi mafam da taliba separate administration ki demand asi nahuna na session hankre committee on tribal unity kotunan sinduna pangthoki public consultative meeting kam mapan suba remembrance day gi thorum adu the chief minister and Biren Singhan lujingba BJP government the cabinet minister oidiba Kangpupi SC gi MLA nemsa kibgen MLA haukolet kibjen amasung sadar headships Association ki executive member amasung hanagi district council member lumthang hokip asina singba kuki purup ki lusingba kaya na saruya ki meeting adu nemcha ki gen sadar hills ta leiriba miam gi mafam da kuki jo purup ki mifam kodimag makoi gi political oiba pandam sing adu phangna ba hotna bada amata oina punna lepminari haina phungdu khre hairi makhata na MLA haukulat kibjenna KUKISING na Manipur gi tongan ba administration ama sem jage haiba wafam asi anobo wafam natte English ngam sanai pan kun gani pan gi treaty of yanda bugi makhada tan ba demand ni adu missing yamba kanglu boiba mi sing na sigumba yanda bugi treaty asigi lakada phal oina muknar kadaba adu ubadagi kuki joga mari leina ba historical accounting adu state archives tagi lauthok tuna mai thadokre haina maral sikre asigumba thawang asi Indian National Movement KUKISING lo kiba thawdang adu busulachin duna thamnabu honabani Sadar Hills Chief Association ki executive member luthang hokimna CMN Biren Singha asi January kunga mari da arambai tengolga amatani hainu wasak lominna khraba maramna kuki jo purup singi chief minister oina leiba yabagi moral rights sing adu bang khraba misakni haina phungdokre meeting adu gi arobe tongan ba warip manga kaksulau khre haina kotuna thatur paserul amana phungdoragli buffer zone da leiriba kuki gi area da namduna sangsilak pasingi matakta matik saba chairak piba kokomi sara jawba amati biren hai mi humasi kuki jo singi matakta landa hanbani haiba wafam singa si aya piba Manipuri amasung Myanmar ga lonariba free movement regime gi border sambal khaba thingba Indian Constitution ki article 3 gi bakha da separate administration tan bagi khongjing asi makhata na sathaba amadi UPF keno aniga central government ga political negotiation tawada kuki jo community na ayaba piba haiba warip sing asini haidi